Swaisda Sangai Festival si Pangto Haningdebagi Apama Mon Mayama Koi Tongan Tomba Civil Society Organization Mam Tamayaduna Bobogi Miangda Manipuda Sangai Festival Pangto Bodi Chumi Haina Lobra Adu Karidong the Pangto Lali Haina Lobra Kadung the Pangto Iduna Hapum si Karapun Tamini City. Majine Tamo Akoi Sangai Festival Hairibsa Kogi Eno Kutanati Festival Haina Manipuri Oina Lapuk Putardi Akoi Lairiba Kanglup Miamsi Yomin Naraga Manipuri Apunba Saktamda Sagataga Manipuri Oina Sangai Festival si Pangtok Padadi Karima Aduda Kaivalete Adubu Sangai Festival si confined Toroga Mafama Makata Toroga Manipuri Sangai Festival Pangtue Haibatar di Lairiba Akoi Piru Karkakna Toroga Akoi Festival si Pangtok Padadi Adu Mapung Haba Sangai Festival Boy Aduga Masigi Maraksida Akoina version amada yeng Batadi Akoi Laiba Method taking a Shivauda Akoi civil societies Miamna Amadi Akoi Ladiba IDP Ladiba victims Miam Sina ID demand Miamama Akoi Taweba Yum the Hanjan View Akoi Ladiba low in Konsi Amukan the Chatlaga Koi Laibagi Abagi Ayaba the View Highway Kenosi Masi Mayamam Chatarakani Adunga Shipau with Opodilate Adu Bata Akoi Ladiba IDP 60,000 70,000 Akoi Ladiba Sida Karamadi Mapam da kitang change de hai adubo laiba pulap si chang di phong de akoina sida festival li natraga sangai festival haiba keno si mangtuk pada akoi gi laiba leicha myam sina hanjan mangam da bagi keno si thadu ga akoi sangai festival da natraga any keno sida akoi gi divert tawraga akoi gi pami ba miyam na pami ba ngasi manipur praja miyam na ngasi lauri ba pami si akoi gi IDP makai si hanjan biu manipuri integrated laiba Yakai Tingai to Masi Takai view Haibagi, Kolauchi, Adumatic, Lawn and Shishu Lion. Adugi Kanosing the Pangtok the Vida Kogi, Festival Giweba, Kanosi confined Toroga, Kogi Manipura, Santi Angele, Natraga Festival Miama Tori, Machi left and Satari Haibasia, Machi Hong Sidania Kogi, Haiba, Kogi civil societies, like Bahuji Pokumigo, Suno Emsugi, Suno again, like Miamsina, Moi. Hauji masi pangthok pada chumoi natra masi pangthok pai keno da live se masi achoba sisu factor ma oigani sumain thamjage amadi akoi gi lairiba keno se manipur gi issues akoi priority da thamgadaba akoi gi lairiba ngasi conflict ki tholai ba keno singsi hana priority da thambiu haibani akoi manipur pajage masi loira matungda masi gi manipur praja myam na pami thabak singse masi government amagi oiba masom do mai onsan biu masi thabak singse hairiba masai mamangda subject to correction akoigi December bhaungda natraga aduda IDP sing hanjalangani haida mamangda chief secretary thokibai warul myam su laikhrabni adu ibtar masigi thabak oina pangthokpiu haibani masigi thabak thorom myam pangthok matamna manipuri lairiba tangdu lekta abdu lakpata matamdadi akoi sangai festival ji punna pangthokminabla kaisu kaidaba na khanjai adubu hairiba situation sidadi akoina festival amagi festival mathang festival adugi tawbasidi yamna chawba akoi akaiba prajamyangi Kogi Ladiba Ngasi IDP victim gi Amadi Kogi civil society Ladiba Miam Atop Singina Laudun Lai Kolau Sinsigi Apam Bagi Mayok Tani Haibagi Kainosi Mami Sing Tabra Hainas Mind Tamzagi Adana Haiba Kogi Ngasi Lengak Piarul gi Paliba Governor gi Kaino Topam Topa Kogi Prajamiam gi Apamba priority sa yang biraga masi priority ahan bagi ani subagi Sumain Tambira Kogi Ngasi IDP victim yamna idai cha singsina ngasi sahi anim khai hele ahum phajalak tuba koi ngamri ba pot ma kaisa masido ina mai onjen biadi manipur praja myam ga pamda koi tawi ba de koi makhata na sangai festival lising tawrasu kaiso kai ba lei wena sumain thangte